ꯑꯌꯨꯛꯇ ꯃꯄꯥ ꯃꯪꯒꯣꯜ ꯆꯥꯎꯒꯤ ꯆꯦꯀꯞ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯣꯏꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯃꯈꯨꯔꯥ ꯅꯟꯗꯣꯒ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯀꯗꯧꯕꯅꯤ꯫ ꯅꯟꯗꯣꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯃꯄꯥꯕꯨ ꯇꯞꯅ ꯀꯥꯈꯠꯍꯜꯂꯤ꯫ ꯕꯥꯕꯣ, ꯇꯞꯅ ꯇꯧꯁꯤ꯫ ꯌꯥꯔꯤ ꯌꯥꯔꯤ꯫ ꯏꯃꯥ, ꯗꯣꯛꯇꯔꯒꯤ ꯆꯦ ꯆꯥꯡꯗꯤ ꯂꯣꯏꯅ ꯁꯨꯔꯕꯣ? ꯁꯨꯔꯦ꯫ ꯏꯇꯩꯃ, ꯗꯣꯛꯇꯔꯒꯗꯤ ꯍꯥꯟꯅ ꯍꯥꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯈ꯭ꯔꯕꯅꯤ, ꯀ꯭ꯂꯤꯅꯤꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯆꯠꯂꯁꯤ꯫ ꯂꯝꯕꯤꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯆꯤꯜꯂꯝꯂꯦ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯝꯂ ꯃꯥꯜꯂꯦ꯫ ꯒꯥꯔꯤ ꯃꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯆꯠꯂꯤꯕ ꯒꯥꯔꯤ ꯃꯁꯤꯡꯗꯨ ꯐꯅ ꯌꯥꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯧꯅ ꯁꯥꯒꯠꯅꯔꯛꯂꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯈꯝ ꯊꯦꯡꯅ ꯊꯦꯡꯅ ꯂꯣꯏꯅ ꯁꯥꯟꯅꯩ꯫ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯁꯨ ꯏꯄꯤꯛ ꯄꯤꯛꯁꯟꯕꯒꯨꯝ ꯍꯦꯛ ꯅꯤꯡꯏ꯫ ꯊꯥꯏꯅꯒꯤ ꯂꯝꯕꯤꯗꯨ ꯑꯍꯥꯡꯕ ꯃꯐꯝꯁꯨ ꯌꯥꯝꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯌꯥꯝꯕꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯅ ꯂꯣꯏꯅ ꯃꯐꯝ ꯀꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯝꯕ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯄꯤꯁꯛ ꯑꯗꯨꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯅꯨꯡꯉꯥꯏꯅꯔꯝꯒꯅꯤ, ꯐꯖꯅ ꯁꯦꯝꯖꯤꯜꯂꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯁꯛꯇꯤ ꯊꯣꯏꯅꯕꯨ ꯎꯗꯦ꯫ ꯃꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯩꯀꯥꯏꯁꯤꯡꯁꯤ ꯑꯍꯥꯡꯕ ꯂꯝꯄꯥꯛ, ꯎ ꯋꯥ ꯅꯤꯡꯊꯤꯖꯅ ꯍꯧꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯆꯦꯛꯅ ꯀꯣꯏꯁꯤꯜꯂꯒ ꯎ ꯄꯥꯝꯕꯤ 3-4 ꯇꯔꯛ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯊꯥꯕꯗꯤ ꯃꯗꯨꯅ ꯀꯩꯗꯧꯅꯔꯨꯅꯤ? ꯌꯨꯝꯗ ꯋꯥꯡꯅ ꯆꯟꯈꯠꯄ ꯋꯥꯜꯒꯤ ꯃꯅꯥꯛꯇ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅ ꯄꯥꯝꯕꯤ ꯈꯔ ꯊꯥꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯉꯥꯏꯍꯥꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯒꯗꯧꯕ ꯂꯝꯄꯥꯛ ꯃꯆꯥ ꯀꯌꯥ ꯂꯩ ꯍꯥꯏꯅ ꯃꯁꯤꯡ ꯊꯤꯕꯗ ꯀꯌꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯑꯉꯥꯡꯁꯤꯡꯁꯨ ꯂꯝꯄꯥꯛ ꯂꯩꯇ꯭ꯔꯕꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯣꯟ, ꯂꯦꯞꯇꯣꯞ, ꯒꯦꯖꯦꯠ ꯃꯃꯜ ꯇꯥꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯗꯨꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯕ꯭ꯔꯥ? ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯁꯥꯟꯅꯕ ꯎꯈꯤꯗ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒꯤ ꯅꯥꯈꯩ ꯁꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯜꯒꯤ ꯋꯥꯜ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯒꯦꯠ ꯈꯨꯗꯤꯡꯒꯤ CCTV ꯀꯦꯃꯦꯔꯥ ꯃꯌꯥꯝꯅꯁꯨ ꯈꯨꯔꯛ ꯍꯥꯡꯗꯦ꯫ ꯃꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯩ ꯂꯩ, ꯎ ꯋꯥ, ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯊꯥꯔꯨꯕꯅꯣ? ꯋꯥꯈꯜꯁꯨ ꯂꯩꯅꯔꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ AC ꯄꯥꯟꯗꯨꯅ ꯈꯪꯅꯔꯕꯅꯤ꯫ ꯀꯣꯟꯅ ꯍꯛꯆꯥꯡꯗ ꯃꯗꯨꯅ ꯀꯌꯥꯝ ꯁꯣꯛꯍꯜꯂꯛꯄ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥ ꯑꯣꯏꯅꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯨꯗꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯁꯤꯗ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯌꯥꯝꯕ ꯏꯔꯝ ꯈꯣꯡꯂꯝ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦ꯫ ꯗꯂꯥꯟ ꯋꯥꯡꯅ ꯁꯥꯒꯠꯅꯔꯕꯁꯨ ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯏꯊꯥ ꯊꯥꯗꯅꯗ꯭ꯔꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯅꯣꯡ ꯈꯔ ꯍꯦꯛ ꯆꯨꯔꯛꯄꯗ ꯂꯩꯀꯥꯏ ꯑꯌꯥꯝꯕ ꯏꯊꯠ ꯑꯣꯜꯂꯤ, ꯄꯨꯡꯇꯥꯎ ꯇꯥꯎꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯉꯥꯟꯊꯣꯏ ꯍꯣꯏꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯔꯛꯄꯗ ꯊꯣꯏꯕꯤ ꯌꯨꯝꯂꯣꯝꯗ ꯃꯉꯛ ꯆꯞꯊꯗꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯌꯨꯝꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯅꯧꯕ ꯑꯃ ꯁꯥꯅꯅꯕ ꯖꯇ꯭ꯔꯥꯁꯨ ꯍꯨꯟꯕ ꯂꯣꯏꯔꯕ マꯥꯜꯂꯤ꯫ ꯕꯤꯜꯗꯔꯁꯤꯡ ꯑꯗꯨ ꯊꯕꯛ ꯆꯤꯟꯅ ꯎꯏ꯫ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯗ ꯅꯣꯡꯃꯇ ꯊꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯉꯁꯤꯇꯅꯤ ꯈꯪꯂꯤꯕ꯫ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯈꯔ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯈꯟ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯥꯛꯂꯝꯒꯅꯤ? ꯀꯅꯥꯅ ꯀꯔꯤ ꯁꯥꯒꯗꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ? ꯀꯔꯝꯅ ꯀꯅꯥꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ? ꯊꯣꯏꯕꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯈꯜꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯃꯥꯁꯨ ꯎꯔꯛꯏ ꯌꯨꯝꯗꯨ ꯁꯤꯗꯣꯛꯈ꯭ꯔꯤꯕꯗꯨ꯫ ꯅꯟꯗꯣꯁꯨ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯥꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯁꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯍꯪꯂꯛꯇꯦ꯫ ꯃꯁꯥ ꯁꯣꯜꯂꯕ ꯃꯄꯥꯕꯨꯡꯗꯤ ꯂꯩꯀꯥꯏꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯋꯥꯈꯜꯗꯤ ꯂꯣꯏꯅ ꯈꯟꯅꯩ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯀꯥꯡꯊꯣꯛꯅꯗꯦ꯫ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯊꯣꯛꯅꯩ꯫ ꯊꯋꯥ ꯁꯥꯕꯒꯤ ꯃꯇꯧ ꯎꯠꯇꯦ, ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ꯫ ꯊꯣꯏꯕꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕꯗꯨ ꯐꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯕꯦꯒ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯩꯔꯤ ꯑꯗꯨ ꯃꯊꯟꯇ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯌꯨꯛꯇ ꯂꯟꯆꯥ ꯇ꯭ꯌꯨꯁꯟ ꯇꯧꯕꯗꯨ ꯃꯇꯝ ꯆꯞ ꯆꯥꯅ ꯂꯥꯛꯏ꯫ ꯂꯟꯆꯥ ꯂꯥꯛꯄꯗꯨꯗ ꯃꯃꯥ ꯂꯩꯃꯅ "ꯂꯟꯆꯥ, ꯁꯣꯝꯗ ꯀꯥꯈꯠꯂꯣ, ꯊꯣꯏꯕꯤꯁꯨ ꯀꯨꯝꯊꯔꯛꯑꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯃꯃꯥ ꯂꯩꯃꯅ ꯂꯟꯆꯥꯕꯨ ꯃꯈꯨꯔꯥꯅꯟꯗꯣꯅ ꯁꯦꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯕ ꯁ꯭ꯇꯗꯤ ꯔꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ "ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯣꯀꯣ, ꯁꯤꯗꯗꯤ ꯌꯥꯝ ꯆꯤꯛꯄꯅꯤ. ꯁ꯭ꯇꯗꯤ ꯇꯦꯕꯜꯁꯤꯗ ꯇꯧꯔꯁꯨ ꯌꯥꯏ, ꯁꯣꯐꯥꯁꯤꯗ ꯇꯧꯔꯁꯨ ꯌꯥꯅꯤ." "ꯍꯣꯏꯅꯨꯝꯖ, ꯅꯪꯅ ꯈꯔ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯕꯨꯡꯉꯣ, ꯅꯆꯜꯁꯦ ꯃꯉꯥ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯅꯦ." "ꯍꯣꯏꯅꯨꯝꯖ, ꯑꯩ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯖꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯅꯤ." ꯊꯣꯏꯕꯤ ꯁꯣꯝꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯁꯝꯗꯣ ꯍꯥꯠꯂꯤ꯫ ꯃꯃꯥ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ "ꯍꯩ, ꯃꯤ ꯂꯥꯛꯑꯦꯅꯤ ꯅꯪꯕꯣ. ꯅꯪꯅ ꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯅ ꯑꯣꯏꯅ ꯉꯥꯏꯍꯜꯂꯤꯁꯦ. ꯏꯀꯥꯏꯖꯩꯅꯤ ꯅꯪꯕꯣ. ꯁꯠ ꯂꯣꯏꯁꯤꯜꯂꯨꯀꯣ." "ꯍꯣꯏ ꯕꯦꯝꯃ, ꯂꯣꯏꯔꯦ." ꯊꯣꯏꯕꯤ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯃꯊꯧ ꯂꯩꯇꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯛꯄꯤꯔꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯣꯁꯨ ꯍꯥꯏꯗꯅ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦ꯫ ꯍꯣꯜꯒꯤ ꯑꯁꯥꯡꯕꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯗꯨ ꯌꯧꯁꯤꯜꯂꯛꯄꯒ ꯊꯣꯏꯕꯤ ꯃꯤꯍꯨꯜꯗꯨ ꯈꯪꯆꯣꯡ ꯆꯣꯡꯉꯤ꯫ ꯁꯥꯎꯔꯝꯕꯗꯨꯁꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯒꯨꯝ ꯃꯤꯍꯨꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯆꯞꯊꯗꯨꯅ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ꯫ ꯂꯟꯆꯥꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯋꯥꯜꯗ ꯃꯁꯥꯗꯨ ꯉꯥꯊꯗꯨꯅ ꯃꯈꯨꯠ ꯑꯃ ꯊꯕꯥꯛꯇ ꯊꯝ ꯃꯤꯍꯨꯜ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯂꯟꯆꯥꯁꯨ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒ ꯑꯅꯤꯃꯛ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯊꯣꯡꯖꯤꯜ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯟꯆꯥ ꯐꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯟꯆꯥ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯜꯂꯤ꯫ ꯊꯣꯏꯕꯤ ꯄꯥꯏꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯨꯠꯅ ꯊꯕꯥꯛꯇ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯄꯥꯃꯥꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯇꯟꯊꯥ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯈꯣꯡꯊꯥꯡꯒꯁꯨ ꯃꯥꯟꯅꯔꯕꯒꯨꯝ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ꯫ ꯊꯣꯏꯕꯤꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯟꯆꯥꯁꯨ ꯏꯊꯛ ꯊꯛꯀꯠꯅ "ꯁ꯭ꯇꯗꯤ ꯇꯦꯕꯜꯁꯤꯗ ꯑꯣꯏꯅ ꯇꯧꯁꯤꯔꯥ, ꯁꯤꯗ ꯑꯗꯨꯝ ꯇꯧꯁꯤꯔꯥ?" "ꯑꯃ ꯍꯦꯛꯇ ꯌꯥꯏ." ꯊꯣꯏꯕꯤ ꯃꯃꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯂꯟꯆꯥꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ "ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯁ꯭ꯇꯗꯤ ꯇꯦꯕꯜꯁꯤꯗ ꯑꯣꯏꯅ ꯇꯧꯁꯤꯔꯥ?" "ꯍꯣꯏ." ꯁꯤ ꯍꯥꯏꯔꯒ ꯂꯟꯆꯥꯗꯨ ꯇꯦꯕꯜ ꯑꯗꯨꯒꯤ ꯆꯦꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯟꯆꯥꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯦꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯁꯥꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅꯁꯨ ꯋꯥꯍꯩ ꯑꯣꯏꯔꯕꯁꯨ ꯃꯇꯧꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅ ꯍꯣꯠꯅꯖꯩ꯫ "ꯀꯩ ꯁꯕꯖꯦꯛ ꯍꯥꯟꯅ ꯇꯧꯁꯤꯒꯦ ꯊꯣꯏꯕꯤ?" "ꯑꯃ ꯍꯦꯛꯇ." "ꯃꯦꯠꯁ ꯍꯥꯟꯅ ꯇꯧꯁꯤꯔꯥ, ꯐꯤꯖꯤꯛꯁ ꯍꯥꯟꯅ ꯇꯧꯁꯤꯔꯥ, ꯑꯃꯗꯤ ꯈꯜꯂꯨ." "ꯃꯦꯠꯁ." "ꯀꯔꯝꯕ ꯆꯦꯞꯇꯔꯗꯒꯤ ꯍꯧꯁꯤꯒꯦ?" "ꯑꯔꯥꯏꯕ ꯑꯃꯗꯒꯤ." ꯊꯣꯏꯕꯤ ꯂꯟꯆꯥꯗ ꯌꯦꯡꯂꯛꯄ ꯅꯠꯇꯦ, ꯈꯨꯝꯂꯤꯕꯗꯨ ꯇꯦꯟꯇꯛꯅꯅꯤ꯫ ꯈꯣꯟꯖꯦꯜꯒꯗꯨ ꯏꯍꯥꯎ ꯍꯥꯎꯇ ꯑꯗꯨꯃꯛ ꯈꯨꯝꯂꯛꯄꯗꯨꯗ ꯂꯟꯆꯥ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯨ, ꯑꯗꯨꯒ ꯇꯞꯅ "ꯑꯔꯥꯏꯕ ꯍꯥꯏꯔꯤꯁꯦ ꯀꯔꯝꯕ ꯆꯦꯞꯇꯔꯅꯣ? ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ." ꯊꯣꯏꯕꯤ ꯆꯦꯞꯇꯔ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯎꯠꯂꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯂꯟꯆꯥꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯇꯥꯛꯄ ꯍꯧꯏ꯫ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛꯇꯒꯤ ꯑꯍꯦꯟꯕ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯇꯧꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯦ꯫ ꯂꯟꯆꯥꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯊꯣꯏꯕꯤꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯂꯣꯟꯅ ꯂꯣꯟꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯂꯟꯆꯥꯅ ꯃꯥꯕꯨ ꯊꯦꯝꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯀꯥ ꯍꯦꯟꯅ ꯏꯪꯊꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯕꯤ ꯁꯥꯎꯔꯝꯕ ꯋꯥꯔꯧꯕ ꯄꯣꯛꯂꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯃꯠꯇ ꯎꯠꯊꯣꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯗꯨ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯕꯨꯡꯉꯣ ꯂꯟꯆꯥ, ꯅꯪꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯅꯪ ꯉꯁꯤꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯈꯛꯇꯅꯦ ꯃꯥꯅ ꯂꯥꯏꯔꯤꯛꯀ ꯄꯨꯊꯣꯛꯇꯅ ꯂꯩꯔꯤꯁꯦ." "ꯏꯃꯥ." ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯁꯨ ꯂꯟꯆꯥꯗ ꯀꯣꯐꯤꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯆꯥ
ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯅ ꯅꯣꯛꯂꯤꯕꯗꯨ ꯊꯣꯏꯕꯤꯅ ꯐꯠ ꯌꯦꯡꯈꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯕꯗ ꯂꯟꯆꯥ ꯅꯣꯛꯂꯝꯕꯗꯨ ꯁꯛꯐꯝ ꯈꯪꯍꯟ ꯍꯦꯛ ꯈꯟꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯍꯩꯅꯕ ꯖꯥꯠꯅꯤꯗ꯫ ꯉꯥꯡꯂꯤꯕꯗꯨ ꯂꯟꯆꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯏ꯫ ꯂꯟꯆꯥ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯏ꯫ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯗꯨ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯊꯝꯂꯒ ꯃꯈꯨꯠ ꯈꯨꯠꯁꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨ ꯁꯝꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯋꯥꯈꯜꯗ ꯏꯄꯥ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯊꯣꯏꯕꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯤꯗꯁꯨ ꯑꯃꯨꯛ ꯌꯦꯡꯏ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯋꯥꯔꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯀꯗ꯭ꯔꯣ ꯊꯣꯏꯕꯤ? ꯆꯠꯀꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛꯇꯤ ꯂꯣꯏꯔꯕꯣ? ꯈꯔ ꯂꯣꯏꯔꯦ꯫ ꯀꯩꯒꯤꯅꯣ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯗꯤ? ꯍꯩꯇꯕꯩ꯫ ꯀꯔꯝꯕꯅꯣ? ꯑꯩ ꯌꯦꯡꯒꯦ꯫ ꯗꯥꯏꯒ꯭ꯔꯥꯝ ꯌꯦꯛꯄꯒꯤꯅꯤ꯫ ꯌꯥꯔꯅꯤ, ꯍꯣꯔꯦꯟ ꯉꯥꯟꯊꯣꯏꯗꯒꯤ ꯌꯦꯡꯉꯒ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯌꯦꯛꯑꯒꯦ꯫ ꯀ꯭ꯂꯥꯁꯇ ꯇꯧꯕꯗꯨꯗꯤ ꯅꯪ ꯍꯧꯔꯣꯏꯌꯦ, ꯑꯣꯖꯥ ꯆꯪꯉꯛꯄꯅ ꯍꯥꯟꯗꯣꯏꯅꯤ꯫ ꯑꯩ ꯌꯦꯡꯒꯦ ꯀꯗꯥꯏꯅꯣ? ꯊꯣꯏꯕꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯂꯟꯆꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯅꯪ ꯂꯦꯛꯇ ꯇꯧꯖꯔꯣ, ꯑꯩꯁꯦ ꯌꯦꯛꯄꯤꯔꯒꯦ꯫ ꯊꯣꯏꯕꯤ ꯃꯔꯩ ꯇꯧꯗꯦ꯫ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯃꯈꯥ ꯆꯠꯊꯩ꯫ ꯂꯟꯆꯥꯅ ꯗꯥꯏꯒ꯭ꯔꯥꯝꯗꯨ ꯌꯦꯛꯄ ꯂꯣꯏꯔꯛꯄꯗ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯅ ꯀꯨꯏꯊꯅ ꯇꯧꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯟꯆꯥ ꯃꯁꯥꯗꯨ ꯂꯩꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯃꯤꯍꯨꯜꯁꯨ ꯆꯣꯡꯏ꯫ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯁꯥꯎꯔꯤꯕꯗꯨ ꯊꯦꯝꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ, ꯀꯔꯤ ꯃꯇꯧ ꯎꯠꯂꯒ ꯁꯥꯎꯔꯤꯕꯗꯨ ꯊꯦꯝꯒꯅꯤ ꯊꯦꯝꯐꯝ ꯈꯪꯗꯦ꯫ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ, ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯊꯤꯜ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯀꯔꯤ ꯇꯧꯒꯦ ꯊꯣꯏꯕꯤ? ꯂꯥꯏꯔꯤꯛ ꯇꯧꯕ꯭ꯔꯥ? ꯇꯧꯗꯦ꯫ ꯅꯨꯃꯤꯗꯥꯡꯗꯤ? ꯇꯧꯋꯦ꯫ ꯄꯨꯡ ꯀꯌꯥꯐꯥꯎ ꯇꯧꯔꯤꯕ? 9 ꯐꯥꯎ꯫ ꯌꯥꯝ ꯐꯩ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯄꯨꯡ ꯑꯃꯈꯛ ꯍꯥꯞꯆꯤꯜꯂꯒ 10 ꯐꯥꯎꯕ ꯇꯧꯊꯣꯛ꯫ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯉꯝꯍꯜꯂꯣ꯫ ꯑꯩꯅ ꯄꯤꯔꯤꯕ ꯍꯣꯝꯋꯥꯔꯛꯁꯤꯡꯁꯦ ꯃꯗꯨꯒꯤ ꯄꯨꯡ ꯑꯃ ꯑꯦꯛꯁꯇ꯭ꯔꯥꯗꯨꯗ ꯇꯧꯊꯣꯛ꯫ ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯕꯨ ꯌꯦꯡꯕꯤꯕ ꯅꯠꯇꯦ, ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯛꯇꯦ ꯍꯥꯏꯕꯗꯅꯤ꯫ ꯂꯟꯆꯥꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯌꯦꯡꯂꯛꯀꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯌꯦꯡꯂꯤ ꯈꯪꯂꯕꯗ ꯊꯣꯏꯕꯤ ꯇꯧꯔꯤꯕꯗꯨ ꯇꯧꯐꯝꯁꯨ ꯈꯪꯗꯦ꯫ ꯂꯟꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯋꯥ ꯑꯃ ꯌꯥꯝꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯊꯣꯏꯕꯤ? ꯀꯩꯝ ꯇꯧꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯣꯏꯗ ꯁꯨꯝ ꯂꯥꯛꯄ ꯇꯥꯕꯅꯤ꯫ ꯂꯥꯛꯇ꯭ꯔꯁꯨ ꯀꯥꯏꯗꯦ꯫ ꯂꯥꯛꯑꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ? ꯑꯗꯨꯁꯨ ꯈꯪꯗꯦ꯫ ꯇꯥꯃꯣꯂꯟ ꯊꯕꯛ ꯆꯤꯜꯂꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ꯫ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯂꯥꯛꯄꯗ ꯅꯨꯡꯇꯤꯒꯤ ꯅꯪ ꯉꯥꯏꯔꯝꯒꯗ꯭ꯔꯥ? ꯑꯩꯅ ꯉꯥꯏꯔꯝꯗ꯭ꯔꯗꯤ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯄꯨꯕ ꯇꯥꯔꯦꯗꯅ꯫ ꯂꯟꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯕꯣ? ꯅꯪꯗꯣ ꯑꯩꯈꯣꯏꯗ ꯄꯨꯕ ꯇꯥꯔꯦ ꯍꯥꯏꯕ꯫ ꯊꯣꯏꯕꯤ ꯃꯤꯍꯨꯜꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯁꯥꯎꯅꯤꯡꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯈꯪꯉꯩ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ? ꯍꯟꯕ ꯌꯥꯗꯅꯕ ꯃꯑꯣꯡꯗ ꯄꯨꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯑꯩꯅ ꯂꯥꯛꯁꯨ ꯂꯥꯛꯄꯤꯔꯣꯏꯗꯕꯗ꯫ ꯂꯟꯆꯥ ꯃꯈꯥ ꯇꯥꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯣꯐꯤꯗꯨ ꯃꯍꯥꯎ ꯂꯩꯅ ꯊꯛꯇꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯋꯥꯈꯜꯁꯨ ꯇꯥꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯤꯍꯨꯜꯗꯨ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯔꯦ꯫ ꯏꯊꯛꯀꯤ ꯄꯣꯝ ꯅꯥꯏꯕꯒꯨꯝ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯨꯁꯨ ꯃꯆꯨ ꯍꯦꯟꯖꯤꯟꯅ ꯉꯥꯡꯁꯤꯜꯂꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯂꯟꯆꯥꯅ ꯂꯥꯛꯂꯒ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧ ꯑꯃ ꯎꯠꯄ ꯑꯁꯤꯗ ꯊꯣꯏꯕꯤꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯕꯁꯤꯁꯨ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯌꯥꯎꯕ ꯖꯥꯠꯂ? ꯑꯩꯕꯨ ꯑꯁꯨꯛ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤꯕꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯂꯟꯆꯥ ꯀꯨꯏꯊꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯊꯣꯏꯕꯤꯅ ꯃꯒꯨꯟ ꯍꯦꯟꯃꯟꯕꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯒꯤꯗꯃꯛ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯒꯗꯧꯔꯤ꯫ ꯊꯃꯣꯏꯒꯤ ꯃꯕꯦꯝ ꯃꯁꯨ ꯑꯣꯏꯍꯟꯒꯗꯧꯔꯤ꯫ ꯃꯥꯒꯤꯗꯃꯛ ꯍꯤꯡꯒꯗꯧꯔꯤ꯫ ꯃꯥꯒꯤꯗꯃꯛ ꯆꯥꯎꯔꯕ ꯄꯨꯟꯁꯤꯒꯤ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯒꯗꯧꯔꯤ꯫ ꯊꯣꯏꯕꯤꯅ ꯃꯃꯥꯏꯗꯨ ꯄꯥꯛꯊꯔꯒ ꯇꯥꯛꯄꯤꯔꯤꯕ ꯃꯦꯠꯁ ꯑꯗꯨ ꯍꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯂꯟꯆꯥꯅ ꯊꯣꯏꯕꯤꯒꯤ ꯃꯣꯏꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ
ꯃꯩ ꯆꯤꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯟꯆꯥꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯤꯕꯗꯣ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯤꯠꯐꯝꯁꯨ ꯍꯣꯡꯗꯦ, ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯨ ꯆꯦꯜꯂꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯡꯂꯦꯞ ꯂꯦꯞꯈꯤꯕꯒꯨꯝ ꯁꯣꯔꯗꯣ ꯍꯣꯟꯐꯝ ꯈꯪꯗꯦ ꯅꯤꯄꯥ ꯃꯥꯒꯤ ꯆꯥꯎꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯄꯤꯛꯄ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯟꯕꯗꯣ ꯃꯁꯥ ꯄꯨꯝꯕ ꯀꯣꯟꯁꯤꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯟꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯕꯨ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯤꯍꯨꯜꯗꯣ ꯇꯥꯟ ꯆꯞ ꯆꯥꯅꯅ ꯇꯥꯟꯊꯥ ꯅꯥꯏꯅ ꯆꯣꯡꯂꯔꯦ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯣ ꯈꯔꯒ ꯍꯦꯟꯅ ꯆꯦꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯈꯨꯗꯥꯡꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯥꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯌꯨ ꯊꯣꯏꯕꯤ, ꯅꯠꯇ꯭ꯔꯒ ꯊꯦꯡꯃꯜꯂꯤ, ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯆꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯪꯅ ꯆꯩꯔꯕꯁꯨ ꯑꯩ ꯇꯥꯔꯒꯦ, ꯅꯪꯅ ꯁꯥꯎꯔꯕꯁꯨ ꯑꯩ ꯊꯦꯝꯂꯒꯦ ꯊꯣꯏꯕꯤ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯄꯨꯟꯁꯤꯒꯤ ꯅꯣꯡꯂꯩ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯑꯩ ꯊꯝꯂꯔꯣꯏ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯡꯁꯤꯕꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ꯫ ꯌꯨꯝꯗꯨ ꯁꯤꯗꯣꯛꯈꯤꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯅꯤ, ꯌꯨꯝꯗꯨꯃꯛꯇꯗꯅꯤ ꯅꯨꯡꯁꯤ ꯂꯤꯂꯥ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤꯕ, ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯪꯖꯒꯦ ꯋꯥꯁꯛꯆꯈꯤꯕ꯫ ꯗꯣꯛꯇꯔꯒꯤ ꯀ꯭ꯂꯤꯅꯤꯛ ꯃꯐꯝ ꯌꯧꯔꯛꯂꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯍꯥꯏꯔꯛꯇꯦ꯫ ꯍꯥꯟꯅ ꯊꯥꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯆꯥꯡ ꯅꯥꯏꯅ ꯆꯥꯅꯅꯕ ꯇꯥꯛꯄꯤꯔꯛꯏ꯫ ꯗꯣꯛꯇꯔꯗꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯗꯣꯛꯇꯔꯅꯤ, ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯂꯣꯏꯅꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯣꯏꯕꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯪꯉꯤ꯫ ꯏꯆꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ, ꯁꯛꯁꯨ ꯍꯦꯟꯅ ꯐꯖꯊꯣꯛꯑꯝꯃꯦꯅꯦ꯫ ꯑꯁ, ꯑꯪꯀꯜꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ꯫ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯏꯆꯥ ꯅꯨꯄꯤꯅ ꯀꯟꯅ ꯄꯥꯔꯤ, ꯑꯗꯨꯒ ꯃꯃꯥꯗ ꯋꯥꯔꯤ ꯂꯤꯔꯤꯅꯤ, ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯦ꯫ ꯑꯪꯀꯜꯁꯨ ꯃꯇꯝ ꯁꯪꯕꯗ ꯄꯥꯒꯗꯧꯔꯤꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯊꯣꯏꯕꯤ, ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯌꯨ꯫ ꯊꯦꯡꯛ ꯌꯨ ꯑꯪꯀꯜ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗ ꯍꯤꯡꯕꯁꯦ ꯑꯪꯀꯜ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯏ꯫ ꯍꯣꯏ ꯑꯪꯀꯜ꯫ You are in fact the example to many young women whose voices are lost. ꯍꯣꯏ ꯑꯪꯀꯜ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯧꯕꯅꯤ꯫ ꯋꯥꯈꯜꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯤ ꯏꯆꯥꯁꯤ ꯑꯩꯅ ꯍꯦꯛ ꯌꯦꯡꯕꯗ꯫ ꯍꯣꯏ ꯑꯪꯀꯜ, ꯑꯩꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯌꯥꯝ ꯐꯩ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛ ꯄꯨꯗꯨꯅ ꯆꯠꯄꯅꯤ, ꯃꯁꯤꯈꯛ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯐꯕ ꯐꯣꯜꯁꯨ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯕꯗ ꯀꯤꯗꯨꯅ ꯆꯦꯟꯕ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤ꯫ ꯑꯗꯨꯒ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯋꯥꯄꯣꯠꯂꯨꯝ ꯄꯨꯕꯁꯦ ꯅꯪ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯑꯪꯀꯜ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯦꯟꯊꯣꯛꯄꯁꯨ ꯇꯝꯒꯗꯧꯕꯅꯤ꯫ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯠꯂꯤ ꯈꯟꯗꯣꯛꯄꯁꯨ ꯍꯩꯒꯗꯧꯕꯅꯤ꯫ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯇꯨꯅ ꯂꯩꯕ, ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯔꯤꯄꯦꯟꯇꯦꯟꯁ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕ, ꯂꯥꯏꯐꯀꯤ ꯖꯔꯅꯤ ꯑꯁꯤꯗ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯂꯩꯇꯕ ꯃꯌꯥꯝ ꯑꯁꯤꯅꯅꯤ ꯉꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤꯅ ꯀꯃꯟ ꯑꯣꯏꯔꯛꯂꯤꯕꯁꯦ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯩꯕ ꯇꯥꯏ, ꯈꯟꯗꯣꯛꯄ ꯍꯩꯕ, ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯨ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯡꯕ, ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯇꯕ ꯏꯟꯁꯤꯗꯦꯟꯠꯁꯤꯡꯕꯨꯅ ꯄꯨꯟꯁꯤꯅꯤ ꯈꯟꯗꯣꯛꯄꯤꯔꯒ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯁꯤꯡꯗꯨ ꯃꯦꯃꯣꯔꯤꯁ ꯑꯣꯏꯅ ꯊꯝꯕ, ꯑꯃꯗꯤ ꯐꯣꯔꯒꯤቭ ꯑꯦꯟ ꯐꯣꯔꯒꯠ ꯄ꯭ꯂꯁ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ, ꯃꯁꯤ ꯈꯪꯒꯗꯧꯕꯅꯤ꯫ ꯍꯣꯏ ꯑꯪꯀꯜ꯫ ꯅꯣꯏ ꯄꯥꯕꯨꯡꯒ ꯅꯪꯒꯁꯤ ꯀꯦꯁ ꯑꯃꯠꯇꯅꯤ꯫ ꯄꯥꯕꯨꯡꯒꯤꯅ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯄꯒ ꯍꯥꯔꯠꯀꯤ ꯃꯄꯥꯡꯒꯜꯁꯨ ꯁꯣꯟꯖꯤꯜꯂꯛꯄꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ꯫ ꯍꯤꯗꯥꯛ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ꯫ ꯇꯨꯝꯕꯗꯤ ꯌꯥꯔꯕ꯭ꯔꯥ? ꯍꯤꯗꯥꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯨ? ꯇꯣꯏꯅꯗꯤ ꯆꯥꯗ꯭ꯔꯦ ꯑꯪꯀꯜ꯫ ꯃꯔꯛ ꯃꯔꯛꯇ ꯋꯥꯈꯜꯁꯦ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕꯒꯨꯝ ꯇꯧꯔꯛꯄ ꯌꯥꯎꯏ꯫ ꯃꯗꯨꯗꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯦ, ꯇꯨꯝꯊꯕꯁꯨ ꯌꯥꯗꯦ, ꯑꯗꯨꯝ ꯀꯥꯟꯗ ꯈꯛꯇꯪ ꯆꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯈꯔ ꯍꯟꯊꯕ ꯑꯃ ꯑꯩ ꯏꯒꯦ, ꯃꯁꯤ ꯑꯣꯏꯅ ꯆꯥꯎ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯈꯟꯕ ꯌꯥꯗꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯊꯣꯏꯕꯤ꯫ ꯍꯣꯏ ꯑꯪꯀꯜ꯫ ꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯍꯣꯏ ꯑꯪꯀꯜ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯪꯀꯜ꯫ ꯐꯔꯦ ꯐꯔꯦ꯫
ꯃꯄꯥꯟꯗ ꯐꯝꯍꯧꯕ ꯃꯄꯥꯕꯨꯡ ꯃꯃꯥ ꯑꯃꯗꯤ ꯅꯟꯗꯣꯒ ꯗꯣꯛꯇꯔꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯛꯄꯗꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯉꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯄꯒꯨꯝ ꯅꯤꯡꯉꯤ꯫ ꯂꯝꯕꯤꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡꯆꯥ, ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯇꯣ ꯁꯋꯥꯏꯗꯒꯤ ꯂꯩꯈ꯭ꯔꯁꯦ꯫ ꯒꯥꯔꯤ ꯈꯥꯝꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ, ꯍꯣꯔꯦꯟ ꯂꯝꯕꯤꯗꯒꯤ ꯂꯩꯔꯁꯤꯅꯦ꯫ ꯑꯩ ꯑꯗꯨꯝ ꯀꯨꯝꯃꯒ ꯂꯩꯔꯨꯒꯦ, ꯌꯥꯅꯤ ꯄꯥꯕꯨꯡꯆꯥ?" "ꯌꯥꯒꯗ꯭ꯔꯅꯦ?" ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯡꯅ ꯈꯨꯝꯂꯛꯏ, "ꯌꯥꯅꯤꯌꯦ, ꯂꯝꯕꯤꯁꯤ ꯂꯥꯟꯊꯣꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤꯗꯤ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯑꯗꯨꯗ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯏ꯫ ꯍꯤꯗꯥꯛ ꯑꯃꯗꯤ ꯌꯥꯎꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯀꯜꯒꯤ ꯐꯥꯔꯃꯥꯁꯤ ꯑꯇꯩ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯍꯪꯉꯤ꯫ ꯂꯩꯕ ꯂꯣꯏꯔꯒ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯕꯦꯒꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯇꯦ꯫ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯦꯁꯦꯖ ꯊꯥꯔꯛꯆꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯈꯨꯗꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ "ꯊꯣꯏꯕꯤ, ꯑꯩꯒꯤ ꯀꯣꯜꯁꯦ ꯄꯥꯏꯈꯠꯂꯛꯇ꯭ꯔꯁꯨ ꯇꯨꯡꯑꯣꯟꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯔꯛꯎ." ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕꯒ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯤꯍꯨꯜꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯊꯣꯏꯕꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯍꯥ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯅ ꯈꯪꯕ ꯀꯅꯥꯁꯨ ꯑꯅꯛꯄꯗ ꯂꯩꯕ ꯎꯗꯦ꯫ ꯌꯥꯝꯅ ꯆꯤꯡꯅꯅ ꯉꯥꯏꯍꯥꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯃꯈꯥꯗ ꯄꯣꯞ ꯇꯥꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯏ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕꯁꯨ ꯉꯝꯗꯦ꯫ ꯃꯁꯥꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯊꯛ ꯅꯤꯛꯏ꯫ ꯁꯣꯔꯗꯨ ꯆꯥꯎꯅ ꯍꯣꯟꯕ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯏꯊꯣꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯝꯕꯗꯨ ꯑꯀꯤꯕ ꯁꯛꯂꯣꯟꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ꯫ ꯊꯣꯏꯕꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯄꯤꯛꯄ ꯀꯥꯗꯨꯞ ꯑꯃꯒꯤ ꯃꯅꯨꯡꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯍꯣꯔꯟ ꯃꯈꯣꯜꯗꯨ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗ ꯀꯟꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯏ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯦꯞꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯈꯨꯎ ꯑꯅꯤꯗꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯃꯤꯠꯁꯨ ꯇꯔꯪ ꯃꯔꯪ ꯆꯠꯂꯤ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯕꯗꯒꯤ ꯑꯌꯦꯡꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯕ ꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯅꯥꯀꯣꯡꯗ ꯃꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯡꯖꯨꯝꯗ ꯊꯦꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯏꯃꯥ,